ꯁꯩꯇꯦꯝ ꯂꯩꯀꯥꯏꯒꯤ ꯅꯤꯡꯊꯧꯁꯨꯝ ꯂꯩꯔꯛ ꯍꯥꯏꯕ ꯈꯪꯅꯔꯤꯕ ꯂꯩꯔꯤꯁꯤꯗ ꯄꯥꯕꯨꯡ ꯑꯃ 80+ ꯃꯁꯥꯁꯨ ꯆꯍꯤ 34 ꯁꯨꯔꯦ ꯍꯧꯖꯤꯛꯁꯦ ꯑꯁꯤ ꯅꯨꯡ ꯂꯩꯔꯦ ꯈꯪꯕꯗꯤ ꯒꯣꯜꯕ꯭ꯂꯥꯗꯔꯗ ꯀꯩꯅꯣ ꯅꯨꯡ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡ ꯂꯧꯊꯣꯛꯄ ꯆꯠꯄꯒꯤ ꯇꯌꯥꯔꯤ ꯂꯩꯖꯔꯦ ꯍꯥꯏꯔꯤꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯁꯤꯒꯤ ꯍꯥꯁꯟ ꯍꯦꯜꯊ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯆꯪꯖꯒꯗꯕꯅꯤ ꯑꯗꯣ 80+ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯃꯦꯜ ꯑꯩꯈꯣꯏ ꯐꯤ ꯑꯃ ꯂꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁ ꯐꯤ ꯂꯧꯖꯗꯦ ꯑꯗꯨꯅ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯥꯗꯅ ꯌꯦꯛꯇꯅ ꯃꯁꯥ ꯂꯥꯌꯦꯡꯕ ꯉꯝꯗꯗꯅ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯁꯟꯁꯤꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯒ ꯃꯤꯁꯟꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯉꯁꯤ ꯄꯥꯕꯨꯡꯅ ꯂꯧꯒꯗꯧꯔꯤꯕ ꯁꯨꯃꯥꯏꯅ ꯂꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯉꯁꯤ ꯂꯥꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯕ ꯑꯣꯄꯔꯦꯁꯟ ꯆꯠꯀꯗꯧꯔꯤꯕꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯥꯝꯅ ꯊꯨꯅ ꯐꯔꯒ ꯍꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯑꯩ ꯅꯨꯡꯁꯤꯕꯤꯅ ꯁꯤꯒꯨꯝꯕ ꯃꯤꯁꯟ ꯑꯃ ꯄꯥꯏꯈꯠꯄꯤꯔꯛꯄꯗ ꯁꯤ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯃꯥꯒꯤ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯃꯃꯥꯏ ꯄꯥꯛꯄꯅ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩ ꯇꯦꯡꯃ ꯃꯄꯨꯗ ꯑꯩ ꯊꯧꯅꯤꯖꯔꯤ